Indian Dental Association Manipur State Branch na Senduna Blood Donation Drive ama pangthokre. IGA Manipur State Branch ke 53 suba anniversary ga mari leinana hairiba blood donation ke madu Jenims ki blood bank ta pangthokibani. Dr. S Subhash Chandra President IGA na pauni singa unabamada IGA Manipur State Branch na dental care gi maramda khaktama miyamda mateng pangbagi mahuta khwaidagi maru oiriba I tengbang bawki demakta donation camp senbani haiba wafam thamki. Nasi koi Manipur IGA State Branch ki kiba tei kuntra thread subak kuman pan koi Manipur da koi pantok seri haiba palan nasi ki manung channa koi na nasi asi blood donation camp haina ma koi Jenims ki blood bank ka khusam naraga koi na pantok seri haiba si koi na Indian Dental Association Manipur State Branch na koi na pijariba seba praja ga pijariba koi na koi dental camp Nachingba screening camp nachingba sigumlaba pangthokgi mathakta koina miyoba magi sida yam maru oiba I haibasi koina koi members sing amasung volunteers sing na koina sigumlaba maru oiba koi Indian Dental Association gi maru oiba ni sida koina blood dan togi thong pangthok seri haiba pangthok seri basida koi volunteer koi members sing na bana saraga koi mi kuntra muki koi blood dan to ni masih itu